Zone of Silence Haribo mafam asi Bermuda Triangle gumna haifam khangdaba akibana thallaba adugumlaba mafam amani. Haribo mafam asi Mexico ki Durango haiba sahar adugi manak nakna leiba marbhumi gi oiba saruk amani. Karigumba nahakna haribo mafam asida satke haina tawrabadi mathong marang khangdaba akiba kharadi soidana thengnaradabani. Masigidamag nahakna mangjongna sem saba hoba yarabani. Haribo mafam asi 1930s ki matamda Francisco Saravia kowa pilot amana ihana hana thengnaki. Mahakna mahaki plane adu pairingai matamda mahoksaga manadaba angakpa mawong khara mahakna thengnaki. Mahaki plane adu ki signal sing adu khanghaudana mangki aduga plane adu ki alarm sing adu yamna hauna khongba horakhi. Masidagi mahaki plane adu maikai khangdana paiki. Masina maram oiraga mahakna mahaki plane adu mafam khangdaba marbhumi ki saruk oiba mafam amada emergency landing tauki. Haribo mafam asi kainathangda Zones of Silence haina khangnaki. Mahakna ahanba oina thengnajarabasu hariba mafam asigi khudongthiba thengnaribasi mahak khakta natte. 1964 da Mexico gi petroleum puthokba company amana Harry Dolpenia koba engineer amabu hariba mafam asida Thau puthok pusin taunabagi pipe yungba yagadra haiduna mafam asida thijelunaba tharakhi. Adubu makhoi khongchat adu makhoi na pamliba adumakti oikhide. Masigi maram haipabu makhoi team maduna sizinariba radio signal khudimak mangki. Masina maram oiraga makhoi basem paw amata phaunaba ngamkhide. Masidagi Harry Dolpenia na mafam asibu Zones of Silence haina maming thonki. Radio signal sing mathanda mangkhibagi khakta natana atopa akiba thodok kaya amasu mafam asida thokibagi paw leiri. Angakpa mayam singdugi marakta mafam adudagi panglap laptana leiriba khunja sing aduna thengnakhiba masak khangdaba mioi ahum aduni. Hairiba mioi ahum ado ani amadi nipani aduga amadi nupini. Makhoi ahum adu masam loina ngawi aduga makhoina seliba fizol sing adusu tasengna hairabada mafam aduda koiba lakpa mi amana setkadaba dress amata natte. Makhoi ahumna khunja sing aduna leiriba mafam aduda lakpa khudingi makhoina lakpagi maram masi chap manai. Makhoina mafam aduda hek lakpaga kaidongda makhoina sanaba natragana paisa natragana makhoigi leifam kaidongda hangde. Makhoigi haibabu makhoina poragliba isinga hapnaba patra aduda khunja sing aduna leiriba mafam adugi goha adudagi ising piyu haiba si khaktani. Hairiba masak maming khangdaba mioi ahum ado goha adugi ising ado lauba marak marakta lai haina phongdokdi. Khunja sing adugi maraktagi mathau na faba kharana makhoi karaidagi lakpano haina hangba matamda makhoi ahum magna nokfek tawduna mathaktagi haiba wahai asi khaktamak hairami haina phongdokli. Masina su loidri 1975 ki October thada Ernesto amasung Josephine koba matai manau amana ariba fossil singi maramda thijin humjan bagidama hairiba Zone of Silence hairiba mafam asida lakhi. Adubu makhoi gi khongchat adu awaba tagadabadagi sining chitta hingauki. Makhoi anina makhoi gi mathau adu thawai changna hotnaringai talakta ikhang khanghaudana yamna tamthiba nonglei nungsit ama haurakhi. Makhoi anina mafam adudagi nanthoknaba haiduna makhoigi car aduda songkhattuna yamna yangna thaurakhi. Adubu makhoina fana yangna thaurabasu ikheng khanghaudaba ising ichaw adubudi nanthokpa ngamhautre. Hairiba ising ichaw ado asum hengalakhi. Masina maram oiraga makhoigi gari ado ising thumjinba haurakhi. Matai manau ani ado upai leitrabada makhoina siba ngaina gari manungda adum leikhi. Tanja aduda haifam khangdaba angakpa thodok ama thokhi. Hairiba matai manau ani aduna nupa ani khak makhoina leiriba gari adu tamna changsilakhibadu makhoina ukhi. Ahanbadadi makhoina uriba nupa ani ado asengba nate wakhaldagi thokpa oiramgani haina makhoi anina thazarui. Adubu tasengna yamna wang chawba nupa anina manava fizol setuna leiramkhi. Nupa ani aduna matai manau adubu soidana kanbigani haiduna wasalakhi haina phongdokhi. Makhoina haigumdana makhoi anigi gari ado khudongthiba mafam adudagi akangba safagadaba mafam amada makhoi anina thangbirakhi. Adubu yamna ngaglibadi Ernestona
ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯀꯦ ꯍꯥꯏꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯉꯛꯄ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ꯫ ꯖꯣꯟ ꯑꯣꯐ ꯁꯥꯏꯂꯦꯟꯁꯀꯤ ꯃꯐꯝ ꯑꯁꯤ ꯑꯇꯤꯌꯥꯗꯒꯤ ꯃꯦꯇꯤꯑꯣꯔꯣꯏꯗꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯒꯟꯕ ꯃꯐꯝ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ 20th ꯁꯦꯟꯆꯨꯔꯤ ꯈꯛꯇꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯃꯦꯇꯤꯑꯣꯔꯥꯏꯠ ꯑꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯇꯤꯑꯣꯔꯥꯏꯠ ꯑꯅꯤ ꯑꯗꯣ ꯆꯍꯤ 13 ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ 1969ꯗ ꯕꯦꯟꯖꯥꯃꯤꯟ ꯄ꯭ꯂꯥꯁꯤꯎꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯒꯤ ꯌꯥꯝꯅ ꯂꯪꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯔꯛꯈꯤꯕ ꯃꯍꯥꯛꯅ ꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯕꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯀꯌꯥ ꯑꯃ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ 1970ꯒꯤ ꯖꯨꯂꯥꯏ 11ꯗ US ꯑꯦꯌꯔ ꯐꯣꯔꯁꯅ ꯑꯦꯊꯦꯅꯥ ꯀꯧꯕ ꯔꯣꯀꯦꯠ ꯑꯃ ꯒ꯭ꯔꯤꯟ ꯔꯤꯚꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯒꯠꯈꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯔꯣꯀꯦꯠ ꯑꯁꯤ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯔꯣꯀꯦꯠ ꯑꯗꯨ ꯖꯣꯟ ꯑꯣꯐ ꯁꯥꯏꯂꯦꯟꯁꯀꯤ ꯃꯌꯥꯏꯃꯛꯇꯗ ꯇꯥꯈꯤ꯫ ꯇꯁꯦꯡꯅ ꯃꯁꯤ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯕꯒꯦ? ꯍꯥꯏꯔꯤꯕ ꯔꯣꯀꯦꯠ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯨꯅꯕ US ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯦꯛꯁꯤꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯌꯥꯕ ꯂꯧꯗꯨꯅ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯡ ꯌꯥꯈꯤꯗꯦ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯁꯨ ꯐꯦꯜ ꯑꯣꯏꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯌꯥꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯖꯣꯟ ꯑꯣꯐ ꯁꯥꯏꯂꯦꯟꯁꯀꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯅꯨꯡꯗ ꯃꯦꯛꯅꯥꯏꯠ ꯑꯃꯁꯨꯡ ꯌꯨꯔꯥꯅꯤꯌꯝꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯡ ꯑꯗꯨ ꯃꯥꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯈꯔ ꯑꯃꯅ ꯑꯥꯔꯊꯀꯤ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫